Chief Minister gi Wapham Athuba Matam Da Handok Kadabni haina Heirok Apunba Club ki maikaidagi fongdorakli. Handak September 13 ta Thambal Sanglen da pangthokpa thauram amada lamdam asigi Chief Minister N Biren na Thobal Wangjing amadi Heirok haina nak naiba wa ngangkhiba adu Manipur miyamgi oina khwaidagi laibak thiba amani. Chief Minister gi Wapham adu Athuba Matam da withdraw tawgadabani haina Heirok Apunba Club amadi Heirok Apunba Mairapaibi na sillaga Heirok Part 2 Umang Laikolgi Mipunsangda pangthokpa Heirok miyamgi oiba mifam amada warep laukre. Mifam aduda saruk yakhiba Heirok ki tongan ba mafam singdagi lakpa miyoi singna wa ngangbada Chief Minister N Biren na handak fongdokhiba Wapham adubu kham thengna yaningdaba fongdoknakhi. Chief Minister N Biren na maibam zek amadi nonglai gumbagi thakta haitharaklaga nak naiba Wapham ngangba asi Heirok ki miyam pumnamakna condemn tawi. Manipur gi puwarida khwaidagi matik chadaba laingakpa haitaba Chief Minister D N Biren na oire haiba Wapham su thamnakhi. Chief Minister ama oina laingakpa haijadraga Thobal Wangjing amadi Heirokta irang asi taishinnaraga leire. Thobal Wangjing amadi Heirok haina tonganba mityeng yenglaga Wapham kaya fongdokhiba Chief Minister Biren na Athuba Matamda miyamda lankhre haina masagi maral adu sengdokkadabani. Lamdam asigi miyambu amatto oina yengba ngamba Chief Minister ama oibiyu haiba Wapham na chingba kayasu thamnakhi. Tungdang asigi mifam aduda warep ahum lauki. Warep sing adudi miyamna yaba leibaki Chief Minister ni haina leiriba amana leibak kaiba yaba maongda Thobal Wangjing amadi Heirok haina leibak miyamda lana uhannaba Wapham kaya fongdokhibagi mayokta miyamna pendabagi kholau kaya laurabasu hauzik fauba karimata haidana tuminna leiba amadi asi yauna luraba Manipur gi tanfam asida aikhoi masel gi marakta khaibung tanaba hotnarakpa asi Heirok miyamna yaba ngamloi. Maram aduna Athuba Matamda Manipur gi Chief Minister na haikhiba Wapham adu withdraw tawgadabani. Anisuba warepta Manipur tha 13-19 suraklaba furup anigi lal asi Manipur lengak amadi India lengak na Athuba Matamda loishinbiu. Ahum subada hauzik mayum makai mai thadok pikhibadagi lanjen aduna leiriba miyam sing Athuba Matamda mayum da hanjin hanbiu haiba sing asini. India government Manipur government